Cookie militant yokhatpagi Nscn Im Na Center da chaikri maitega cookie ga hana hanba dakagi yumai thanba cookie gi homeland pi na center gi thawang ni Im maitai amasung cookie gi marakta khutongla hanbaga loina naga gi lamda German Tiger Road samjilakpa amasung Ukrul district naga gi yum kaya mai thabagi mathakta Nagaland na naga singi mathakta attack thabagi thawang asi cookie state cookie homeland gi pandam phangnabagi thawang ni haina Nscn Im na marasirakli Look asigi external publicity wing na thadorok pawal amada paladuna agency ki pauna hai Manipur amadi Nagaland da hojik ori phibam asi India ki geopolitical ambition fangnabagi pandam da chatharakpani India government na cookie singi khulai oina sizinaraga mokoi ki pandam fangnaba honari haina maras pirasirakli report asina suspension of operation gi mingda India na sogatpa cookie militant sing training pi bagaloina na khulai matik chana pahelaga malem gi miyam mangda cookie sing bu victim oina uhanna thawang lokhalakli to khaiba cookie state cookie homeland semba haibasi India government ki yamna maru oiba geopolitical